दा मुस्लिम दगी एमएलए अहुम लेबदा अहुम मक्से मसी एनडीए की एमएलए ओइना लेरिबने मणिपुर दा बीजेपी दा अखोई पांगन सिंह भोट पीदे हाइबो वफम लाई नो मधु अरानबो वफम इंडिया की अतोप स्टेट सिंह दा लैबा दुगुंबा वखल मुस्लिम सिंह की वखलोन दुगा मणिपुर दा लैबा मुस्लिम सिंह की मणिपुर की पांगन सिंह की वखलोन दा अखोई मानदबनी अदु ममांगी असेंबली की इलेक्शन दा हंगलगे येनबियो असेंबली की इलेक्शन दा अखोई मयांग इम्फाल दा अखोई बीजेपी की कैंडिडेट दा अखोई मुस्लिम सिंह भोट पीखि आदगी खुराई दा पीखिदब्रा हाइंगांग दा पीखिदब्रा क्वाक्ता दा पीखिदब्रा अदुगा वांखै दा पीखिदब्रा खेत्रीगांव दा पीखिदब्रा कैराव दा पीखिदब्रा अंद्रो दा पीखिदब्रा लिलोंग असेंबली कॉन्स्टिट्यूएंसी सिदा वोट कारिबा जनता दल यूनाइटेड सिसु एनडीए के पार्टनर ने अदुगा मागा थीनरगा नियरेस्ट मार्जिन दा लेहौरिबा बीजेपी की कैंडिडेट अदु मी लिसिंग त्राथुक फंगिबनी अदु मुस्लिम ना पीरिबनी मी लिसिंग त्राथुक श्री वाई खेमचांदना लुसिंगबा अदु मणिपुर की पॉपुलर गवर्नमेंट मा लाकसे मसी अखोई मरुवाइना मणिपुर की पांगन खुनाई की माइकैदगी अखोई मणिपुर दा लेरिबा मुस्लिम कम्युनिटी की माइकैदगी मसी अहानबुमक्तदा अखोई तरामनो ओक्से अदुगा लोइनना लेंगाक्सिगी अदुंबा लुसिंगबा अमसुंग लेंगाक्सिदा यावबिरिबा पुनमक्तसु अखोई कांग्रेचुलेशन की मेसेज असे अहानबुमक्तदा बे थमजगे दुगा अनिसुबदा हंदकी लेंगाक्सिदेसिदा महौसागा मानदबा मोंगदा यामना अनप्रेसिडेंटेड ओइबा अदुंबा मोंगदा अखोई नागादगी अमा डिप्यूटी चीफ मिनिस्टर हाबक्पा अदुगा कुकी कम्युनिटी दगी कुकी जो कम्युनिटी दगी अदुंबा मियोयमा अखोई डिप्यूटी चीफ मिनिस्टर ओइना हाबक्पा कम्युनिटीज कंपोजिशन अमा अखोई लेरिबा लेंगाक्सिदेसिदा रिफ्लेक्ट तौरपसे मसिसु अखोई माइकैदगी अहानबुमक्तदा अखोई तरामना ओक्सगे लोइनना कांग्रेचुलेशन जो अखोई थमजगे अहुम सुबदा हंदक्सी अखोई मणिपुर खुनाइदा अहानबो ओइना अखोई नुपी अमा अखोई डिप्यूटी चीफ मिनिस्टर ओइरकपसे मसिमसु अखोई खुनाइ सिरेसिदा जेंडर की ओइबा इक्वालिटी की ओइबा स्टेटस दा याम अनौबा मांगोमदा संगसनबा मांगोमदा थांजनबा जोबा खोंथांग अमनी हाइना अखोई लोजरकान मसिसु अखोई तरामना ओक्से अदुगा अखोई कांग्रेचुलेशन मसिसु थमजगे मखा तारकपदा अखोई लमदम सिरेसिदा मतम सांगना लेरुरबा टर्मोइल सिचुएशन कम्युनिटीज मैम सिगी मरक्ता लेरिबा मिसट्रस्ट ट्रस्ट डिफिजिट अदुगा अखोई सिरेसिदा लेरिबा संगना थोकनबा यादबा अदुगा अमगा इनिमिटी की ओइबा वाखलोन हौजिकसु कुकी अमसुंग मैते अनी की मरक्ता लेरिबा बैलेंस की अदुंबा कन्फ्लिक्ट से मसी चपचाना मसीगे वाखैरोल अमा लाक्त्रिबा मरमना अखोई मैते अनी मक्सिलेसिदा अमना अमदा लेरिबा अखोई थाजनदबा बेनदबा अदुगा लोइनना मसिना अपुनबा मणिपुर खुनाइदा तौरिबा रिफ्लेक्ट तौरिबा सिगी सिचुएशन मैमसे लाइबा लेंगाक्सिना यामना चैलेंजिंग ओइबा मोंगदा अदुगा यामना विजनरी ओइबा मोंगदा यामना साफ ओइबा मोंगदा अदुगा यामना पर्पसफुली यामना विलफुली मसी वारोइसिलमा यो ननबगिदमता यामना इंक्लूसिव ओइबा मोंगदा खोंग थांगदबा याम चैलेंजिंग ओइबा अदुगा लेंगाक अमा खबनी हाइबसे अखोइना मसी अंडरस्टैंड तवी लोइनना मधुगी चैलेंज दो मधु मायोकनरबसु इरमदम से कंदबदी याते हाइबा अदुगी अदुबा केनोमगी मखादा कमिटमेंट अमगी मखादा विल अमगी मखादा थोपिरइबा लेंगाक्सिगी लुसिंगसिंगसे मसिसु अखोइना कांग्रेचुलेशन पिजरी एप्रिशिएशन तौजरी अदुगा वेना अमतो वाखलोंसु थमजगे अदो मतांगसिदा अखोइना लाक्चनिंगबा तंगाई फदना अखोइ लाक्तबा यात्रबा तंगाई फदना थमदबा यातबा वाखलोंखा लेंगाक्सिबु लुचिंगबिरिबा अदुगुंबा श्री वाई खेमचांद अमसुंग मागी काउंसिल ऑफ मिनिस्टर्स लोइनना लेंगाक्सिदा यावबिरिबा पॉलिटिकल पार्टी अदुगी लुचिंगबसिंग लोइनना पार्टी अदुगी मेंबर्स अदुगा अखोई मणिपुर लेरिबा अखोई
civil society organization punamak aduga ira isa punamak ta kai kai khumna kai hangat chagi madudi akhoi political party khudingmakna election manifesto ta lamdam sida leriba kanglup furup bayam sigi oiba integrity gi wafam si akhoi panbi akhoi misi thambi loinana civil society organization khudingmakna su lamdam sida sida leriba akhoi kanglup furup bayam sigi oiba apunba akhoi unity amasung integrity gi wafam si akhoi thambi ngasi maksu manipur da leriba situation ase akhoi leriba communities mayam sigi marak ta leriba trust deficit se kokhanna ba adu akhoi mayam gi oiba unity fatama akhoi peace purakna na bagi maikaida development purakna na bagi maikaida coexistence se akhoi survive tawna na bagi wakhalon da akhoi peace and harmony se survive lehna na bagi wakhalon da akhoi unity and integrity wakhalon na bani adu akhoi gi lengak si semba matamda yamna phajaba unprecedented oiba Nagada Chief Minister a Deputy CM ama Ukida Deputy CM ama kapiraga laiba sigi keno sida composition sida Manipur la laiba major community mari haiba tare ko maitai aduga Naga Kuki amasung mari suba major community amoina Manipur da population gi basis ta yenga kanda mari suba major community amona laiba pangam community se masi dagi state sigi warrior lofam wariba cabinet part ta ekoi representative ama phawa yawhandaba masi mamangda khoi NDA government ki matam sida mamangda tam anirakta khoi representative yawde madu tongana thamakanda haujikti anauba manipur da leriba kanglup mayam se tasan khomjan naraga akhoi gi equity waiba effort ama khatta kai unity oi bai effort ama khatta kai manipur se amuk khanna rebuild tawna na bagi challenge ama ka loina na semai ba lengak ni na masida leiba aho basidi masi tangai phadana leibak miyam na masi yam serious hoina masi aho basidi yamna genuine noina yamna justificately akai masi proxy ka yam section na yeng da ba yaroi masi di section na kai khanna da ba yaroi madugi aho basidi men khatta ba yaroi ha ba phumse masi akhoi puari lamai khitang hangkat ne yeng jarabada manipur la riba pangan community se o akhoi pre colonial gi irada haibata ningthau rol sigi matamda akhoi kaji loisang aduga tongan ba loisang kayama aduga lanmi gi lusing puren na singba Manipur gi lanmi gi lusing puren na singba akhoi pangan sing asi de piraga lepak kanna ba lepak nang na ba lepak ki wild thauda da acho mafam lawraga lakha ba pang nai madugi makha tarakpada akhoi darbar member mari banga khak leibada akhoi pangan sing gi marak gi darbar member piraga leibak nakpada saruk yamin raga lakha ba pang nai adu makha tarakpada akhoi independent Manipur Haibatare 1947 to 49 Hogi Marakta Laikiba interim government aduda akoye pangan singdaki adumba Basiruddin Koba Mioyama minister Bat Piraga Mioy Manga Khaki minister Manga Khak Laiba adumba keno duda cabinet aduda pangal lama akoy keno Piraga akoy cabinet Bat Piraga Mangonda jail aduga medical amusung PWD gi bibak Piraga thokpura lakhabani madagi Manipur gi ningtamba constitution sembada pangan yauraga lakrabani madugi makha tarakpada India gi phiban nungda Manipur se laikhraba matungda madudagina lisang sipna NDA gi government 2017 da laktibo phawagi mamang se masida pangandagi at least amadagi di tadana not less than one amadagi di tadana akai kemo sida lengak sheoda akai sharuk yaraga lakhrabani masi phawagi perasida akai Manipur gi pangandagi akai lakhiba representative na Manipur gi chief minister oikhiba tangkaksu leigre significant oiba leipak sigi ngasi phawba puari gi lamai da munai dana lehuraga da thabak kaya pangan sigi adumba representative pangan marakta gi leikhiba representative to chief minister oiba le matamda leipak sida contribute tawkhiba gi history su lei ngasi phawda pangan kunai gi maikai gi leipak sigi oiba integrity amasung loyalty da akai karigumba ama phawba compromise tawkhibagi history ama phawba leiti sigumba community ama khak ngasi Manipur se tangdu leita traba turmoil oiraba
aduga pum chai chai raba pum toi raba si situation asida manipur si amukanda tasin khomjal laga anauba manipur ba pokna na bagi challenge amaga loina na tholak pa lenga asida pangan singgo exclude to bai base it's very serious masi am chum da ba thong masi akhoi accept to ba ngamoi masi akhoi tumin na leiba ngamoi masi dia akhoi pukning yam na nai masi dia akhoi compromise to ba Masiyamna Bharat ki edugumba level da leriba tongan ba political party singa sigi magi nungyam sum pangi tongan ba ideology leramba yai ado Manipur gi aseng ba realities da akoi leibin nariba kanglu phurup singa sigi barakta leriba component se masida magi leriba ideology singa to reflect to hon badi chummoine madu ire chapuna makle serious hoina khanbam thoi adugumba gi wakhalon leibagira natraga karamba wakhalon leibadagino pangan singda cabinet part ama fawa pi dabagi phigom lakpa haibase masi loina bakna accept tawningai oidaba punine political party amatana accept tawningai oidaba wafamni CSO amatana accept tawningai oidaba wafamni masi karigi object lega sida sigi situation ama lakadori bino haibase lebang miam na masi potse serious hoina wakhal to view haiba phumse akai kai khomna na lebang miam da hanche loina na masi akoi pangan singi dignity ki oiba question ni masi akoi ki oiba integrity ki question ni loyalty ki question ni aduga apunba manipur amagi adugumba reflection aduni aduga akoi ki oiba collective journey amagi adugumba stand aduni position aduni maduda akoi bu warep loba adugumba ware state sigi warep lo nanabagi oiba adugumba mafam amada akoi ki position exclude to hai base masi pangan singsi sideline toribra ignore toribra marginalize toribra natraga karamba miying leibagi toribano hai question se koi pangan khunai na hangdaba ngamoi makha tarakpada akoi masi gi matangda akoi ye leriba MLA ahum maruaina akoi ye Lilong Assembly constituency degi kakhiba MLA Janata Dol United ta kakhiba masi Janata Dol United haibasi NDA gi adumba keno amani component amani then akoi Jiribam gi MLA Ashabuddin Mahaksu akoi ye keno dagi kakhibani Janata Dol United dai kakhibani masi NDA gi alliance ni aduga Khetrigao Assembly constituency dai kakhiba MLA akoi Nurul Hasan masu NPP gi adumba miyo emana kakhibani masi ahum makse NDA gi alliance ta kakhibani aduga akon bada Jiribam Assembly constituency gi MLA sidi Janata Dol United se thado matunga BJP gi MLA hoina leikhabani ani emana adumba NDA gi partner hoina leiba adumba dol singla leiribani aduga atopa amana BJP gi MLA hoigrabani ahum mak MLA ahum leibada Muslim dagi MLA ahum leibada ahum makse masi NDA gi MLA hoina leiribani masi deny to wa masi marginalize to wa habse masi lengak sem na bagi architect to riba kangbu sin atu de am achoba ahoba am leire masi lebak mi am check to hobam mathau tai habsi masi gi wafam ni ko na chani dan Manipur da BJP da akhoi pangan sing na vote pide ha ba wafam am lai no madu aran bo wafam India gi atop state sing da leiba dugumba wakhal Muslim singi wakhalon duga Manipur da leiba Muslim singi Manipur gi pangan singi wakhalon ga akai manada bani maramdi haukiba akai parliament ki election da akai Muslim taba mafam singda maruwaina BJP da vote yam pikide habsti chume madudi akai pangan taba mafam Muslim taba mafam khaktagi wanate Manipur apunbagi oina wave ama sakhiba vote aruna anti BJP ki wave ama sakhiba vote aru mamangi assembly ki election da khalaga yengbiyo assembly ki election da akai mayang Imphal da akai BJP ki candidate ta akai Muslim sina vote pikide aragi Khurai da pikidabra Haingang da pikidabra Wakta da pikidabra aduga Wanghai da pikidabra Khetrigao da pikidabra Kairao da pikidabra Andhro da pikidabra
Lilong Assembly constituency sida vote kariba Janata Dol United Chichu NDA ki partner ni aduga maga thinaraga nearest margin da lehoriba BJP ki candidate adu mi lising tratruk phangi bani adu Muslim na piri bani mi lising tratruk Manipur da BJP da Muslim na pike da Manipur da pangan na vote kaba bafam ani yahum khak leijaba tarakasu pangan na akai election sida pangan gi oiba position ama lorpa taragadi madura reflect torkadaba kendra taratare nipandi sungsoi soidana leigani kendra nifu sigi manungda kendra taratare nipanda aikoi gi oiba chapchaba position lowa ngamba mafam leigani habasisu political leader singna masisu ningsang biba chungani habase matang chana wafamse angatsage aduga loinana akoi sige leiriba issue siga mari leinana akoi ge leiriba MLA sing asida akoi athuba matamda akoi notice piragani aduga loinana makoi ga akoi phaminagani aduga akoi ge pangan sing gi oiba political position amaga mari leina bada makoi gi oiba wisdom karino makoi gi oiba opinion karino wakhlon karino haiba sichu akoi khangdok minne khigani makha tarakpada akoi collective oiba pangan gi political position ama akoi launa na wi chapchaba akoi khongthang ado akoi sungsoi soidna pakhakani aroiba cabinet ki adumba myoising lauthokpagi matam du phawbadi akoi lengak sida yamna choba asamaga loinana akoi yam positive oiba adugi wakhalona maga loinana akoi lokhalak khongthang sing ado akoi yengjekhigani adugi makha tarakpada akoi collective oiba akoi pangin sing political position nama chapchana launa na ba akoi khongthang paikani leiriba issue sida Manipur leiriba pangan gi tongan ba akoi section of people's mayam se sumben bendre thamoi shoe dawriba thong sida akoi sida karamaina yengmo aibo khalona ma akoi miyam sida phawre aduna masiga mari leinana akoi lokham thokpa political position ama akoi tangai phadana longna no khongthang All Manipur Muslim Organizations Coordinating Committee amukok amani masigi collective team as well as Manipur leriba tongan ba pangan sing civil society organization sing local ge club organization sing akoi tongan be academician sing aduga bureaucrat sing jauna akoi leriba enomiam sigi akoi understanding chapchana longna matunda akoi political position ma longna ri kunta chapchana lorga ni haba kumse si akoi laiba anoba lengak sigi lusing amasung leba miyamda Dai khomnaba amasung moluk saba adu thamjabaga loinana si wafamsi hangatsa Si wafamsi yokhoi handakni